यामना थाजनिंगाई ओइदबा अमसुम यामना ngakningai oiba pawng khatang ihan hanbo ina mem da share tawjage khoi Manipur da thokpada additional SP Brinda the morning bell gi publisher amasum editor gi mathakta criminal contempt case file Taorakle police department na file Taorakhiba criminal contempt case asi ngasi high court ki division bench amada khanaragane Manipur Police Department की मैके दिगे लखट पा तोइने थोक्तवा थागदो अमर डिपार्टमेंट असिमा की MPS ऑफिसर ओइदिबी एडिशनल सुपरिटेंडेंट ऑफ पुलिस एडिशनल SP थोनाउजम ब्रिंदा दी मॉर्निंग बेल पॉक्से की पब्लिशर अमसुम एडिटर की मथक्ता क्रिमिनल कंटेम्प्ट केस अमा मणिपुर हाई कोर्ट फाइल तोरखरे क्रिमिनल कंटेम्प्ट केस असि ngasi पुलिस डिपार्टमेंट की मैके दिगे डिप्टी इंस्पेक्टर जनरल ऑफ पुलिस DIG रेंज 1 ओइदिबा नेमथिंग ngasangba IPS na petitioner oiduna file tarokibane petitioner na department asigi maikei digi file tarokiba criminal contempt case asida respondent sing oina konchilagli bana impala nungti gi ayukta phongba English box the morning bell gi publisher laimayum basanta sharma boxi sigi editor roundam Alexander amasum additional SP 2000 Brinda MPS ni petition asida publisher El Basanta Sharma na respondent number 1 aduga editor roundam Alexander amasum additional SP TS Brinda na mathangsina respondent number 2 amasum 3 ni criminal contempt case asing asi masigi petitioner na file torokpaga High Court of Manipur gi registry na lokholaga mari leinariba court asigi chief justice ki permission lauraga hayengma khanabagi damak justice Lamu Sungkum Zamir amasum justice Khairakpa Nobin gi division bench ki cost list की item number 2 da list होखरे hang division bench na case asi lokhatuna khannarakpada petitioner DIG range 1 gi maikei da additional advocate general M Rabina lepkadori case asi gi number 2 of 2020 ni pawsina makata na haibada case asi da petitioner gi maikei digi wakalagliba singi maram asi English proxy asina high court ki division bench asimaktada tha asigi tarago humdoi de khanakiba atopa criminal contempt case amaga mari leinana masigi respondent number 1 additional SPTS Brinda gi maikei gi file torokiba affidavit amabu court ki ayaba yaudana miyamda phungdoi file torokiba affidavit adu criminal contempt case aduga hakthingna mari leinaba court ki document ni adubo affidavit adu da palagliba warol punamak file torokliba gi respondent masagi oibu wafamni court ge ayaba lawraba masum court nasu ayaba du piraklagadi madugi mayokta counter affidavit file to buyai court na nakal animaki warol sing taraga logi matung ina wayel sathagadabani adubo English proxy asina court ge affidavit asigi certified copy court ke ayaba yawraga official oina lawba copy lawkhibasu laitana amasung court ki maikei digi reportable item amani haiduna official oina phongdokhiba documents natana police department gi masak thiana wa thawoina na hotnai haibigi matangda wakatli English proxy asina ngarang July taraga mari English ngani kun gi edition da TS Brinda gi annexer yawraga punna lamai nifuga matoi pan affidavit in opposition asina palapo wafam sing Brinda exposes high profile person nexus with drug kingpin Lukhoksai says CM strongly pressurized her to release the drug kingpin war on drugs only and ice-wise says additional SP haiba banner headline gi makhada affidavit asigi warol sing phongdok lubani haidi panbayabadi TS Brinda file torokiba affidavit and opposition asiga mari lainariba criminal contempt case adugi number na 1 of 2020 ni case asi special court and the NPS Manipur gi maikei gi file torokiba complaint amagi matung ina High Court of Manipur na TS Brinda gi mathakta su mutuda lakhotkibani aduga hayengi division bench asimaktada masigi wayel sathaduna lakhibani tha asigi tarago humdoi de court na pikiba order the case asida anauba respondent ahumsu nauna konsinkibaga loinana court karaktriba respondent number taraga nithoi amasum TS Brinda masamak tha asigi kungo humdoi de karakna bakhangan kibani loinana ngarang police department gi public relation officer PRO na tholakiba serol amadasu Lukhoksai zogi case asigi investigating officer IO na nakal amatadagi pressure torokiba laite English proxy asina phong liba paw asi yumpham yawdaba masum proxy asida paliba police officer singbo lan uhanduna mingsa thiana ba hotna bani haina phongdokhibani atapa maruiba paw manamu laisabi phurubani haiba miyu ani police custody da remand lawkhre saliba tha asigi taragi nungthil pung ohum makhairam tarakpada Andhra police station gi manung chanba Kapur sungpham village manakta leiba Imphal Jiringari yan lambigi mafam amada laisabe mabu mamaida khubakna thaduna phubada natana masa paiduna ilubada sienabani haiba miyu ani police na pharaga court puthoraktuna makhogi custody da remand lawkhre
Andhra Police Station na faraba mi ani dugi maming takhelamba Joyson Allies nanaw say kunga mga apokpati Joy Maitay Yaripok top singkha amasum mutum nganba say nipu nito apokpa lekhidraba M Gaura Yaripok top singkha lai manai kawi hairi thaudo asigi matangda numittugi nungthil pung 7:10 tarakpada wangkhai Laurembam Laikai digi Laurembam Manawbigi Masanapi Sarita Sai Kungani Toina Andhra Police Station na Taorakle report na haibada mahakna mahaka loinaba miyoi mariga thaudok thokpham sida kihom saringai da miyoi anisina maram amata leitana mahaki yet thangba maigi sarukta khobak na thaduna purakpaga loinana masa paidun ilakhibani hairi report asigi matung ina Andhra PS na case FIR number 43 of 7/2020 under section 354 of 34 IPC register tawduna lokhatki hairi aduga thaudok sida CNRIba T Joyson Allies nanauna ngarang nungthil Yaripok Azad turning dagi pharaga em nganbana ngasi ayu Yaripok top singkhagi Sacred Heart English School manaktagi phabani hairi pharaba makhoi anima ngasi police na thasigi tarakatare phawbugi numit humni gi police custody da remand player tawraduna judicial magistrate first class JMFC Imphal East ki court puthorakhibada court na ayaba pibidagi police custody da remand tokor hanis pausna makhatari Loshilakpada maruiba paw manamu BDF ama positive oire duty taminaba punna mitaruk quarantine center da thamkhre Ziribam police station gi police amasum BDF personnel kya COVID-19 positive oikraba matungna Thobal district su Thobal college quarantine center duty taba BDF personnel amasu COVID-19 positive oire hairi press na phangwa paw nai Thobal college quarantine center gi beta rotation da BDF personnel taru amasum police constable anina duty tawi positive oireba BDF personnel adu beta rotation da duty tawba yawbani hawkiba tang mapana sample lawraga ngarang BRDL rims ta test tawbada positive oire haina confirm tarokhibani hairi BDF personnel adu positive oirakpadagi maka quarantine center da punna duty taminaba police constable ani amasum BDF personnel manga adu ngasi lokholaga Waiko Mani Girls College ta hangba quarantine center da thamkhrain spouse na makhatana phungdorakli